Assam Rifle gi camp leina masakangdabasingna Indo-Myanmar border pillar number 63 ki mayada fencing khanana bayungba iron pole taraga mga kaktatlaga HURANKHIBA gi thodok asina Manipur da Assam Rifle gi mingsat Nongma Nongmagi Mangsillakle haina Rajya Sabha gi MP Iningthau Leisemba Sana Jawba gi social media X account da thakalakpa warol amana khangalakle warol asina makha taraduna hai NGAMKHEI SAMBAL ngakpagi thabak asi neutral oiba amadi mathau masak khangba border security force BSF da sinagadabani haire Manipur amadi Myanmar ani gi lonabada kilometer sahumga marfu taraga nipan sangba NGAMKHEI paring pulliba sigi manungda ahanbo ina kilometer samaga kuntraga humdoige asangba NGAMKHEI saruk SAMBAL khabagi thabak hauzik mafam kayada sangsile Assam Rifle gi NATON SUMANGMAKTAGI NGAMKHEI SAMBAL khanana bayungba yot ki makhong taraga mga kaktuna pukiba asigumba thawong asina Lamdam Asida Assam Rifle gi Thajaba Nongma Nongmagi Mangsillakle Maramaduna NGAMKHEI SAMBAL ngakpagi thabak asi neutral oiba amadi mathau masak khangba border security force BSF da sinagadabani haina iningthawna makha tana phungdukhi